Ngasi aihakna pujarakliba wari wa ngangba khongnang wari asi mayam punna taminasi. Manipurgi mayai sabukta leiba mafam amada semjen bidraba lambi atoiba lambi soksallaba relief camp asum matamgi leiba yanaba tinna kuppa plasticna makha leimaida thaba asa mayam amaga loinana miyoi kaya ama irang asina maram oiraga mafam aduda leirami adubu makoigi thaunadi hanba leiramde relief camp da leiriba miyam adugi marakta sahi tarani thoi khakta ngairiba thoiba kauba ngang nupa macha ama yaurami mamit mana yamna singba hei singba adugumba angang ama mahak wa yamna ngangde mahaki imung amadi mahaki village ado nungdang ama maina tumna chakraba matungda mahak tuminna leirami amasung mahaki nakan oyeta hoba upasing aduga tuminna leiram makoina leiriba relief camp adugi nakalda haibadi manak nakpada achouba ariba khongnang panbi achouba ama horami mari mara pak sandokna hoba khongnang panbi adugi manakta mayam ichang sangsalamde mayam pungnamak sangsanbada khajiktang hangoiba faunarami asumnasu haini ahan oibasingna khongnang panbi adu wa ngangi tuminna marakta wa ngangbagi makhol tabagum tawi haina asumna hainarami nongmagi numitni thabal yamna faba nungdang amada thoibana khongnang panbi adugi manakta phamlammi mahak akiba amatta fauramde mafam aduda leibada hena dum nungaiba faurammi mahakna khalliba wakhal amasung thamoida fauriba adu khongnang panbi aduna tabibagum khalami liri shitpa nungshitki makhol duda khongnang panbi aduna wa nganglakpagum tawrami asumna thoiba it's coming thoiba amukka lae mai haibadu amukka lae asumna makhol adu tarami thoibana akoibada yengi kana leibano haiduna akoibadadi kanasu leiba uramde liri sitpa aduda panbigi una wana khajik lengba natana liri sitlamba nungsit aduna khajik kankhalaklammi nungsit adu kanna sitpagi mongsu hauraklammi aduga ikhang khangaudana kanagumba karigumba ama mangonda yenglaki haibagi mangonda faurammi asumna numit adu thoiba yamna thuna mafam adu thadoklamlaga laki nungdang chuppa mahak tumba yakhidi makhol adu mahaki manakongda asum taduna leiki nongalakpa matamda mahakna numit aduda thengnakiba nungdang aduda mahakna takhiba makhol adu mafam aduda leiriba miyoising mahaki mathak thongmasingda wari liki relief camp da leiba ahal oiraba nupi amadi mahakna liriba wari adugi maramda khangbasu ngamki aduga angakpasu fauki ahal oiraba nupi aduna thoibada asumna hairaki ariba khongnang adu wa nganglakpa mangonda kari hairakke haibana singba mahakna hairakliba wa adu karino mahakna akhoida warning tawba mali akhoi section daba yade haiduna asumna thoibada hanglami amasung mayamda hairami thoibana tammi mayamda yamna tapna mai amuk lae haina nungsitki makhol loinana takhiba maki manakongda pumnamak ado fajana tamki ahal oiraba nupi aduna mamit usinduna munna khali mahakna thajai mahaki mamang thakta khongnang aduna wari sarakhiba adugi matangda mahaki mapwa nupa loktak lekta taduna sikhibagi khongnang aduna mapwa nupa ado loktak lekta tadrigi mamangda mangonda whisper tawrakhibagi matang adu ningsinglakhi asumna khongnang panbi aduna hairakliba adu suksoi soyana makhoi awafamna taragani karigumba amadagi awafamna taragani haiba nupi aduna khanglaki maram aduna nupi aduna relief camp gi leader ahal singda nupi aduna haiki gas cylinder amasung lamp section C haiduna mahakna haiki mayam adu mahakna hairiba adu thajade karisu oiramloi angang adugi mamang oiranguni haiduna mayamna thajakhide mayamna su hairiba wari aduda mayamna nongnabiki asumna humni shuba numitni maigei khangdana kadomdagi lakhiba nungshitno akanba nungshit ama laklam atia pumba sinba thungna nongna kupsinkre maigei khangdana silakpa nungshit aduna mafam aduda sak thonglambagi jaga amada mai hauba haurakhi mafam aduda mai haurakibadagi mathang waineraktuna sinba thungna mai chaklakhi mayam pumba
maigai khangdana chenai amasung mai adubu kananaba mayam kuilau lauduna leirami tafam khangdana angangsing adusu kappaga laubaga ngarang nilami mafam adu thoibena matang aduda ningsinglai mangonda hairakhiba khongnang panbi aduna maram aduna mahakna cheli mafam adudagi khongnang panbi aduna hauriba mafam adu taranaba mahakna chenki aduga khongnang panbi adugi achouba mara masa mareng phandokpa mafam aduda panbi adugi mara achouba mara amada relief camp da leiramba angangsing ado marum aduda lotuna leinerami pikliba angangsing adubu mahakna mateng pangduna khongnang panbi achouba adugi maragi marumda lotnanaba angang amamamta mahakna mateng panglam ngaiak leiraba matungda sitlamba nungsit adu maigei hongkhibadagi saklamba mai adusu tapna mutkhre relief camp da leiba ahalsing nahasing mayam changduna fire control su laktuna mai adubu kanki aduga asok apan amata yaukide mayam adubu mipaiba yamna pokhi ngasaigi vanyan tree mayam adubu mipaiba yamna poanki achouba ariba khongnang panbi aduna hairakhiba thoibena mayamna tamkhiba wari adugi matung inna asumna ahal oiraba nupi adunasu mayamda amuk hanna ningsinglammi ngallingaida thoibana hairakhiba khongnang panbi ariba khongnang panbi aduna hairakhiba thoibana takhiba adugi matung inna makhoina section na lehobadagi haurakhiba mai adudagi kanasu asok apan yauduna kanbangamki ahal nupi aduna asumnasu hairammi kariguma matamda forest asi marol loli kariguma wahai khara miyuiba akhoida fongdoi amasung aikhoida mangjaunana kangalakpa thengnei asumna sahi adu haukhre relief camp adu amuk nahongnana semgatli fajaba mongda makhoi thamoinungda ngasisu lengdana leiri thajaba amasung thauna adum oinamak relief camp gi manak aduda horiba khongnang adu ngasisu tuminna maron thoktabagum yamna ingna tapna mong hadana leiri athengba ahing achikpa ahing gi matamda yamna ingna khongnang makhong aduda phamlabadi kariguma kanda khongnang aduna ngangbagi makhol thokpagi nuksitki liri sitpam makhol ga loinana aikhoida kariguma khara phongdokningbagi makhol tai haina asumna wari asi matang asida tension jari ngasigidi kanenaba yathang nijari if subscribe tawdabasing leiragadi subscribe tawsinbiramu mathang amuk anouba wari ama puduna laksage mathangi warida amuk mayam punna thengnarasi kainarasi yaifare